Sengthoiraba mapu ibungobu ahanbada thagatsari aduga nungsizaraba thawaida tinnakraba ichil inau singbusu aina ikai khumdaba utsari hojikti mapu ibungogi wahai khara pathokjage Siongi macha nupida nakhoina hayu yengu nangi ningthau nangonda lengbirai ibungodi nolo I amusung lola tongi aduga lola adudi machani Mathi Pandup Kunga Mathoi pada manga nipan dagi na taramathoi phau Thangtup pambigi masa paiduna miyam na ibungobu oknanaba tholak-tuna launa hairei Hosana Prabhugi mingda lengbirakliba ibungo Israel gi ningthau adu yaiphabani John Pandup taraganithoi pada tarahumdoi dagini taminakraba singi thakta mapu ibungo na thaujal pinabiba oisanu Amen Ibungo da changjaminase wang thoiraba mapu ibungo ipa ibungo nahaki thaujalna nachana ngasi nifuga taret suba ibungo gi afabo apau haidoknanaba ibungo dagi matam phangjare asigi matam pibibagi damak ipabu nachana thagatsari aigi ayol aran kokpiduna thawai asengmana aigi wahai khonjal ipangal irausin pumba sijinabiduna Haubadagi loiba phawba ibungona asengba thawaina ahingba thawai hapsin biduna ahingba phabo apau ohenbiu nachabu singbiu haiduna ibungogi nungsi thoiraba nachanipa nungsi thoiraba Prabhu Jisu Kristagi minglen sonduna nijari Amen ngasigi nifuga taret suba aphabo apau sigi mingtholse nolukpa ningthau English study The Humble King haina thamjarage masi Mathi Pandup taragamathoi pada kunma pandagi lokthokchabani aigi afabo apau haudringaida nolukna hiramani khaktang miyamda ai haidokchahoge ahanba adudi Good Friday coming irai sei sermon thagatjaraga hingatpagi numit Easter Sunday di sermon ai upload tawjararoi aduga anisuba amana Lockdown manung dadi thabak kombanina every Sunday thagalakpani ngasi phaba sermon se leptan thagatchabani adubu hojikti program se tight oirakpanina marakta nomaijing amamam kanba matamsu yauraklagani komiba makai ngamiba makaidi ai honajage karigumba nomaijing kalaklabadi ai thabak sinbagini haidun mayamna ngakpinaba ai mangjawnana viewers singda subscribers singda ikok nonjari Palm Sunday gamari lenana The Humble King nolukpa ningthau haibasigi matangda ai kharadam haidokjage Palm Sunday si denomination kharadadi Passion Sunday haina su kaunai thangtup pambigi nomaijing haibase ibungu Jisuna ningthauni haiba uttuna phongna Jerusalem da mai pakna changbagi celebration adubuni haibasi mayamna hena khangbirabani Palm tree Palm branches haibati thangtup pambi thangtup masa haibase oti aribu warep nabagi matamdadi yamna artha leiba maru oiba thabakta sijinai Kudamoina Israel singna khangpoki chakhangbada thangtup masa paiduna numit tareni mapu ibungogi mangda harau tayambaga loinana celebration taunanaba mapu ibungona Israel macha singda yathangpi masi chahi chupuk chahi khudingi tau matam khudingmaki oina tau haidana yathangpi madu lisatlon kunga humdoigi pada nifu masung nifu mathoida ekoina uba phangjai aduga mathangdadi Israel singna Egypt gi tholakpa matamda ahanba oina joy tawduna
Kanan gi lam da ihan hana khudum chanduna lawsin khiba lam mado city of palm tree kawi thangtup pambi singi shahar haina hairiba sibu Jericho haina su khangnai ani suba mirol kungani pan gi taramanga ani suba wayalon ani suba wayalon kuntraga mari gi ahumda ikoin ubu pangi Bible da pambi makal ama ani di maru oina sizinai makoi adudi hisop amasung pam makoi ani sini hisop na isor gi oina sengdopagi thabakta maru oina sizinai aduga thangtup masa thangtup pambi palm tree aduga palm branches haibasina kogi point ama ani da sizinai kanagumba mabu ningthau oina pham hapagi celebration da miyam makoi gi makutta thangtup masa sing pairaga ningthau bu ikai khumnaba utnai aduga makha tarakpada thangtup masa asina book of revelation gi matung inadi joy and victory harau nungaibam sung mai pakpagi symbol oi palm branches haibadi thangtup masa se pai tuna harau nungaibam sung ningthau thagat pase prithvi asi khakta natana bible dadi sarga da su palm haibase dum sijinai palm branches sarga da su thangtup masa pairaga ne ningthau oiriba ibungo Jesu Christ Ishwar gi machabu thagat pa ikoina the book of Revelation gi chapter 7 verses 9-10 aduda uba phangi prithvi da ningthau gi mai pakpagi harau nungaibagi celebration da palm branches sinabagum sarga da su palm branches se pai duna mi sing aduna sarga gi oiba symbol da madu pangtho e ningthau bu ikai khumnaba aduna Palm Sunday haibase aikoi gi damakta di yamna maru oide haina khanba mission singlei adubu ibungo Jesu gi taibang punsi dadi numit ase mahaki khwaidi gi chawba celebration ni karamna mahak sarga gi ningthau ni haibase taibang panwada phongna celebration tawduna sakhi piba sukna gi tanglaba numit amani mase mahak na hingatpagi mamangi sayol da pangthoi masi mahakna mapagi matik mangal chawna nabagi damak cross ki thaba ado pangthok lamdai matamda pangthok khibani numit asida ibungo Jisuna ningthau ama oina lola tongtuna lakpagi maramdi lola tongbasina peace and humble king ni haibagi symbol ni haibadi ingthaba amasung nolokpagi ningthau ni haibagi khudam ulibani kanaguma ningthau amana sagol tongduna laklabadi war gi symbol ni lan gi khudam ni Palm Sunday se Jerusalem dagi thokiba thodok oiba maramna Jerusalem singlupna ihan hana haudoi mado 4th century loirakpa matam adwaida Jerusalem church dagi Palm Sunday se celebration tawba haukibani makoina pangthokpa haurakpagi maung khardang haijake makoina numit aduda prayer tawi adu hymnal sai amasung sermon tawnarami adudagi mi singna sahar gi lambi da thoktuna khutta palm branches pairaga olive branches pairaga haibadi thangtu masasing sorpor masasing paiduna Jerusalem gi aseng ba mafam sing aduguma ningsing khubam sing aduda law duna thagat tuna chali khongchat adu loisalakpada ibungo Jisuna sargada kakhiba mafam adumakta da makoi chatli mafam aduda clergy aduna lusingba aduna Jisuna Jerusalem da lola tongduna lakhiba adugi maramda patho aga wahai khara haidoi adudagi evening da makoina thorakhiba city aduda amuk halak I aduga mafam aduda lusingba dumangna prabhugi mingda lengbiragleba ibungo ado yaifabani haibadugi matangda amuk patho haidoi adudagi makhoigi church ta changlaga evening gi service ase pangthoknai nungthin pangthok pane ahubudati ado ngasidi ayukta onthoe ayukta olokpagi matang tu su ai haijagi Palm Sunday nimitta makoina paikhiba thangtup masasing palm branches sing ado numidang wairam mai thadoklaga ut ado phajana yomaga thamjanai section aduga ut ado next year gi mathang sahi gi Ash Wednesday haibadi ut celebration tawbagi yimsa kaisa haidana numit amalai hariba Ash Wednesday sida ut adubu palon tawbagi celebration pangthoknarami masi
Taruk Suba Century Dagina Nipan Suba Sahiza Pawada Chatanarami Adubu Taruk Amasung Taret Suba Century Dadi King Constantinople na Palm Sunday Service no na Semdoki Bani Nutin Pangtok Lambado Ayukto in a Pangtok Puman Hoki Madaging a Sifawa Ayukta Dum Pangtok Nari Chilinausin Palm tree Pangdaba Northern climate Leba Lady Adugumba Northern climate Tangtup Hotaba Mapam the Labor Sing the day Labak Sing the day Tangtup Masagi Mahota Ukogi Yu Koba branches Samaga Willow Koba branches Aduga Salo Haiba tree Sigi branch Masasing as a Sijine Palm Sunday Passion week Natraga Holy week Palm Sunday Dagina resurrection ki hapta se Holy week natraga Passion week aina Aikoina Dum Kangnari Hariba hapta numit tare ni nipani asigi karam haina Holy week habese ibungona kari tauki habegi matangda pareng amamam khak ai ko taujage matam yamna phangjadaba maramda day 1 Holy week ki Palm Sunday mai pakna Jerusalem da ningthau oina changkhiba numini ahanba numise day 2 on Monday ningthau kaba numise Jesus Christana ningna sang sengdokpiba Laisang Sengdopiba Tabak Tauki Day 3 Ahum Suba Numitadi on Tuesday da Lebak Pokpa Numita Jisu Kristana Olive Sing Matakta Chatki Aduga Tabak Kara Madugi Koi Uba Fangi Aduga Day 4 Mari Suba Numitadi Passion Wiki Yumsa Kaisa Numit Asda Bible na Mahakari Tauki Habisigi Matangda Yumsa Kaisa Dadi Pande Day 5 Mangani Suba Thursday Numitadi Passover Aran Chakang Last Supper Aroiba Chakang Monday Thursday Kongkut Chambidun Seba Tawibagi Sagol Sen Aroiba Chakang Aran Chakang Sebok Singbu Makong Cham Tokpiduna Seba Tawiba Tawgal Tawibagi Sagol Sen Haidana Kangnay Day 6 Tarukni Suba Numit Asidi Adugumba Numit Adudadi Ibungo Se Pare Trial Wayan Bizarre Satabire Cross Puhale Crucifixion Cross the Pang Tinkre Day Ibungona Sibikre Madubu Good Friday Apabe Irai Haina Kaukre Nasi Pawasu Kaunari Day 7 Taret 7 Numit Saturday Numit Asimadi Ibungona Mongpamda Tuminna Yataduna Laikre Saturday in the tomb Aduga 8 day Nipan Suba Numitse Resurrection Sunday Hingat Pagi Nomaijing Haidana Asumna Holy Week Ase Ekoina Kangnay Yamna Thaudok Yami Phajaba Adubu Matam Leitabagi Pareng Amumamda Aina Tension Jabani Palm Sunday Se Bungona Prithibi Asida Thaugal Tawbagi Aroiba Chayol Haibadi English study The final 7 days of Jesus' earthly ministry Malem Gilaymaida Ibungogi Mapagi Togal Pangjaba Aroiba Sayon Hypatare Adugum Numitare Nietuni Palm Sunday Gi Ahubase Ibungo Jisuga Sebok Singana Mount of Olives Cholphon Chingda Ibungona Cholphon Chinglom the Sebok Singaloinana Kongsandana Chatpadagi Haurei Ibungona Magi Sebok Ani Bet Pageda Taraga Mina Tong Nadriba Lola Macha Ama Laururaga Pi Thaduni Bungobu Madugi Matakta Pamalaga Jerusalem Lomda Lenglaki Madu Luk Taramapangi Kuntra Mangada Ekoin Uba Pangi Miyam ne Bungogi Lambida Makogi Pi Thaduna Ningtawa Moini Ikai Kumda Uchaki Ibungozi Shuda Makoina Makutta Tangtuk Pabigi Masasing Paiduna Mahapu Unaba Tolaki Aduga Konjel Wang Isorbu Tagat Pahauki Makoina Lauki Hosana Prabhugi Ming the Lengbi Raglipa Ibungo Israel ki Ningthau Adu Yai Pabani Sargada Ingtaba Amasum Quadigi Hen Bada Tagatpa Haina Lauki Madu Luk Panduk Taragamapan Pada Kuntra Taru Kuntra Nipan John Tarani Toy Tarahumdo Laisol Isai Samaga Taranipan ki Pada Kunmunga Kuntarukta Aikoin Seng na Uba Pangi Masi Sahit Sahumga Sahit Samaga Kuntra Muki Mamangda Zakariana Pongtok Piramba He Sion Gi Mazanupi Toy Hena Harau Zaro
हे जेरूसलेम की मचानुपी हराउना लाउजरो येंगो नहाकी निंगथौ नंगोंद लेंबिरकली हाइना जकारिया मापन की मापनदा फोंदोकपिरंबदो नुमित अदुदा थुंखी मियाम अदुदगी फरीसी सिंगना इबुंगोदा हाय गुरु नहाकी सेबोक सिंबु वाराओ मखोइना लाहनगनो थिंगु हाइबगी मरम खर ले मसिदा वाराओ लाहनगनो हाइरिबसे अदुगी मरम सिंग अदुगी मनुंगदा मरम अनिखक आई पंजगे टेंशन लगा अहानब मरम अदुदी लाहनगनो हाइबगी मरम अहानबदुदी मियामना लाउरिबदो अचुंबा ओइबे यारोय मधु असेंब जेरूसलेम बु मांगथोकपनी अदुगा मरम अदुना मखोइबु थिंगु मांगथोहनगनु असेंब शहरबु हाइबनी अनिसुबा थिंगु हाइबगी पॉइंट अदुदी फरीसी सिंगना पाइरिबा मखोइदा पीरिबा पावर दो ऑथोरिटी दो मधुगी मथक्ता कनामत हेन चावबनी हाइदुना मियामना मचिंदगी लाउथोकपसे ऑथोरिटी पाइबसे पामदे इवन द रोमान आर्मी सिंगना पौ मखोइगी मथक्ता मखोइबु नमथतुना पानबगुंबगी वाहै वतासे मखोइ तानिंगदे सुंपाम पामदे अदुना निंगथौ अमो ओइबगी खोलाउ लाउबसे मखोइ ताब ngамदबनी अदुना नि थिंगु हाइबिरिबसे मधुदा इबुंगोना खुमलाई अइना नखोइदा हाइरिबनी मखोइसना तुमिना लैरबदी नुंग मखैना लाउथोकनी लुक पंदुप तरागा मापन पद कुंथ्रा मापन अमसुंग निफुदा उब फंगे नुंग मखैना लाउथोकनी हाइबसिगे अर्थ खर लै अदुबु अहुम खक आई हाइजगे अहानबदा कनागुंबा अमना पॉलिटिकल किंगडम अमा लिंखतपा ओइरबदी थिंगबा ngamba yai adubu masidi god's eternal kingdom setting up tawbani aduna masibu thingbadi oithokloi haibase ibungona haibibani ani suba point adudi miyam ayambana jisugi angakpa thabak kaya ukrabani mahak mesaya ni haibase hana miyam ayambana yakrabani adubu mahakna mesaya oibagi ningthau oibagi thau noibibagi thabak thoramado adugu mathangtok paiduna ningthau pham hapagi celebration do पांथोक्तबगी मरमना मधु वाटपगी मरमना लाउनिंगबसु लाउब ngамमदबनी अदुबु जकारियागी मापनगी मापनदा येंगो नखोइगे निंथौना लोला मचा अमा तोंगदुना नखोइदे लेंबिरगली हराउजरो लाउजरो हे जेरूसलेम हाइबा दुमक पाम संदे निमित्त चप चाना थोंखिबा मरमना मखोइना थिंगबु ngамदना पेन हसाना लाउदुना निंथौबु इकाय खुमदबदो जिसुदो उत्पिखिबनी अदुननी इबुंगोना मसिबु थिंगलबदी नुंगसिंगनसु लाउथोकनी एना हाइबिरिबसे अहुम सुबा नुंगना लाउथोकनी हाइबा असिदी कमेंटरी खरदा करी हाय नुंग असिगा जेंटाइल अखोइगुंबा पृथ्वीगी जात सिंग जिहुदी नतबसिंग पांदम पीरिबनी चांगदम नरिबनी हाइबी इजराइल मचा सिंगना जिसुबु निंगथौनी खंगना लाउथोकत्रबदी जेंटाइल सिंगना निंगथौनी हाइना जिसुबु पृथ्वी की जात पुंगमुंगना जेंटाइल सिंगना लाउथोकपा हौरकनी जेंटाइल सिंगना कन्वर्ट पुंगनिंग होंगपदो हौरगनी हाइबसिगी खुदमनी हाइना हंदोकपी मसिनी चिलनाउ सिंग समलपा वाहिदो अदुबु मखोइगी हराउबदो नुमित मंगानीदा लोइखी पाम संदेगी मरमदी जिसुना मखोइबु पॉलिटिकली अमसुंग नेशनली कनबीगनी हाइना खल्लुबनी निंग तंबा पिबीगनी हाइना हकचांगी अदुबु मदु ओइरमद्रे इबुंगोना निंगथौइना लेंबिरकपा अदुदी अखोइगी दमकता फर्स्ट करी कानै करी तौगनी सेकंड पॉइंट अखोइगी दमक करी कानै करी तौगनी हाइबदो इबुंगोना हेन खंबी मियोइबगी प्राइमरी नीति थवाइदा सिनाइदबा पुंसी फंगनबा असिनी अदुबु नुमित्तुदा लाउरिबा थंगतो मसा पाइरगा होसाना लाउरिबा सिंग अदुनदी हक्सांगी खक्ता खल्ली थवाइगी कनबीबा सिनाइदबा पुंसी पाप कोक्पीबा अरान खुबम अदुदी थवाइगी निंगतंबा पुंसी अदुदी मखोइ कानबसु खंगदे पामबसु लैखिदे होसाना लाउखिबा मियाम अदुना इबुंगो जिसुना पुबीरगलिबा निंगतंबा अमसुंग अरान खुबंगी क्रॉस अमसुंग थवाइगी निंगतंबा दो मखोइना उबा फंगदे खंगबसु ngamkhide हक्सांगी निंगतंबा खक मखोइ पामखि अदुना इबुंगोना खोंचत अदुदा जेरूसलेम यौरमदाइदा शहर अदु यौरमदाइ मचिंदा जेरूसलेम की दमकता माना लेपगा तेंथाजरम्मी मदु लुक पंदुप निफुगा माथोइ पद निफु मरीदा मयामना पाबीरबदी महाकना जेरूसलेम यौद्रिङेदा तेंथाबा मरकता तेंथाबदु उबीगनी
Makoina mahakpu kanbiba mapuni haibase khangnanabagidamagta makoibu hena thajananaba Jerusalemgi nina sangdokpagi achauba thabak adusu phongna pangthokpiki aduga ningna sangda ibungona nimit khudingi tambirame adubu madu oirabasu makoina mahakpu khangbibagi mahutta mabu hananabagi wa tanaba oina hauki luk panduk taraga mapan pada nifu mangadagina nifu taret phawbada koina ui Sargagi ningthaubu taibangda uba phangba haibase kayada laibak phakrabano isil inausin adubu mahakpu una khangba ngamdaba haibasinane kayamuk henamuk laibak thikrabano isil inausin khutta thangtuk masasing paiduna hosana lauduna phi thakiba mi singaduna mathangi sayol next week tadi mabu cross ta halu haina amuk lauki pilatna ibungo jisubu thadok pininglamme adubu makhoi laujabaduna ngamladuna pilana ibungo bu cross ta hanaba pithoki habese mathi paduk kunga taret padakuni thoidagina kunga taruk phawbada aikoina uba phange taibang palase ibungo gi ning thauleibak nattabanina Palm Sunday celebration ado lasting oikhide ibungo gi aseng maning thauleibak ti sargadani aduna mi singasina masing thingamdraba miyamna sargadadi ningtamna thamoi penna sargagi ibungo ningthau jisubu Palm celebration pangthoi haibase Book of Revelation gi chapter 7 verse 9 and 10 da aikoina uba phangi taibangi di kai khrabasu sargagi Palm Sunday di kai beleite chap chana thamoi penna pangthokani adugo aikoina ningsinggadaba adudi ningthau hapagi celebration se amuktang mapung phana pangthokpa aduna inak oirabani yamna kuina pangthokpagi nit oide ibungona Jerusalem da ningthau oina lengbirakpa matamda miyamna utkhibi ikai khumnabado matik charabani khwaidagi mapung pharabani kanana su thingba ngamkhidrabani numitto even Governor Pilat na su thingkide King Herod na su thingkide Palm Sunday celebration pangthoktuna haujikti Jesus sargagi ningthau haibase oirabani taibang panbagi aroiba phawba sakhi khudam oihuragadabani Palm Sunday na amuk pangthokpasna ningthau amagini haib utpagidi more than enough oirabani numit adugi celebration aduna Jesus ningthauni haibase taibang sin thungna khangkhrabani marupse John chapter 12 da ningthau oina mana Jerusalem da changki John chapter 13 da mapa isorna penbiraduna pot pumnamak ibungo Jisugi khutta pibiki madugi arthadi pot pumnamak Jisu Kristagi makhada leire habase John 13 ki ahumda ikoin uba phangi chapter 12 da mahak ningthau oire chapter 13 da pot khutimak ibungogi makhada thamkhre ibungoda sinakre Jisu haujikti ningthau oire aduga pot pumnamak ki mathakta mahak power su paire haujikti powerful king amana kari thabak tawba hawi haibado amuk yengminasi silinausin mahak ningthauni Palm Sunday na sakini magi makhuta pot khutimak ibungona power khutimak pot khutimak sinakre haibasisu John 13 ki ahumda koina uba phangi haujikti powerful king haibado oirabani adugumba mikup aduda ibungona kari thabakna ihan hana pangthoi haibado amuk khoi yengminarasi ibungona mapagi mafamda hangadawre haibase sengna khanglabada powerful king oiraba ibungona numida luk harambadagi haugatuna ising amasung tap lauraga sebok singi khong chamthokpiba haure asumna khong chamthokpiba loirabada tawel lauraga phamthare aduga makhoida hai aina nakhoida tawriba ase nakhoina khangbra nakhoida aibu rabi kawi aduga prabhu ibungo haina su kawi madu achumbani maramdi ai madumakni aina nakhoigi rabi amasung nakhoigi prabhu oiraga nakhoigi khong chamthokpirabadi nakhoinasu amana amagi khong chamthokpibam thoi aina nakhoida tawbikhiba adugumna nakhoinasu tawnanaba aina nakhoida pandam pirabani John 13 ki mari dagina 15 phawba pabiyo
Ibungona ningthau amagi ahanba thabak oina seboksingi khong changthokpiba hauki aduga tawel amana teithokpiki mi singnei ibungobu otlabasu hatlabasu ibungobu thina chairabasu tinsilabasu ibungona waruba sawba sunai naikhide maramdi makhoina mabu otpa phuba cross puhanba cross ta hatpa khudingmak loina yajarage haina mapagi warep naduna mapagi yathanga se puraga taibangda ibungodi nolokna pumnamak kathoktuna miyoibagi damak lakhrabani taibang pansemba haudringaida mapa ishwarna mabu miyoibagi papki damak cross ta hatkrabani haiba mahakna sengna khangi book of revelation 13 gi 8 phongdokpiba lairiki pandup tarahumdoi padani pan pabiyu taibang pan haudringaidagi hatkraba yaw macha haidana ishwarna लाउथोख्रबनी पाप की नापल न थल्लब मियोय बबु धर्म चेनबगी नोलोकपदो तंबीना नबगी दमक मपागी याथंग मकोकता हाक्तुना नोलोकन ताइबंग पांदा इबुंगोना लाखिबनी अदुननी इबुंगोना ईश्वरगा मानबदो चेतना पाइदतुना अदुमकु मिनागी सोंग लौदुना मियोय बगुमना ओइरक्तुना क्रॉस सिबा फावबा हाइबि इंदुना मसा मथंता मपागी मांगदा नोलुक चखिबदो मदु फिलिपियंस 2 की 5 तगिन 8 फावबदा उबा फंगनी इबुंगोना हाय अइमुंदगी तम्मो अइदि पुनिंग तप्पी अमसुंग थमोइदा नोलोई अदुगा नखोइना नखोइगी थवाइदा पोथाबा फंगजगनी वाथि पदुक तरागा माथोय पदुक कुनगा मापन अतोप जात सिंगी मपू ओइबसिंगना मकोइगी मी सिंगी मथक्ता मपू ओइना नमथदुना पाली अदुबु नखोइगी नरक्तदी अदुम ओइरोय नखोइगी नरक्ता चाउनिंगबा महाक अदुना नखोइगी थौगल तौबा मी ओइगतबनी नखोइगी नरक्ता ख्वाइदगी मकोक ओइनिंगबा महाक अदुना पुमनमकी मिनाय ओइगतबनी मरमदी मीगी मचानी पादुना मसाबु थौगल तौहन्नबा लाकपा नत्ते अदुबु थौगल तौबीनबा अमसुंग मयामगी थादोकमल ओइना महाकी थवाई पीबा लाकपनी माक पंदुक तरा पद निफुग निथोइदगिना निफुगु मंगा फावद उबा फंगे बाइबल न हाय ख्रिस्त जीसुद लेबा पुंगिंग असे नखोइदसु लैसनु फिलिपियंस 2 की 5 द उबा फंगे महाकना अखोइगी लीडर ओइबीबा मतमदा महाकते अतोनबा मी सिंग अमसुंग मागी सेबोकसिंगबु थौगल तौबीबा सर्विंग लीडर माउना अखोइगी किंग निंगथौ ओइबीबा मतमददी इबुंगोदी मागी सेबोकसिंगबु अमसुंग मागी मीसिंगबु थौगल तौबीबा सर्वेंट किंग नि मसिननी माबु ख्वाइदगी नोलुकपा निंगथौ हाइदना सिंथानरीबसे सैथानरीबसे इबुंगोना हाय मीसिंगसना मखोइगी चिनबाना आइबु इकाई खुमनबी अदुबु मखोइगी थमोइदी आइंगोंदगी लापना लई माथि पंदुप तरागा मंगा पदनी पान अदुना इसिलिनाउसिंग अखोइगी चिनबानगा थमोइगा समनबा से इबुंगोना पामी नुंगसिरबा इसिलिनाउसिंग अखोइना इंगबा ओइरगना इंगसी साबा ओइरगना सासी इंगसु इंगदबा सासु सादबा अदुदी ओइगुमसी अखोइदी अदुगैगी पाम संडे निमित की जिहुदी सिंग अदुगुंबा ओइगुमसी अखोइना होसाना लाउरगदी पुंसी सुपा होसाना अदुमक लोंबा नाइदना लाउसी crucify him haina lauragana adamak crucify him cross ta halu haiduna lausi pam sande nimit ama khutta thangtuk masa paiduna hosana haiduna thingba ngamdaba makai siba kiba leitana laukraba miyam aduna thangnaba hafta thamnaba chayondadi good friday nimita cross ta pang tingduna halu haina laukiba adugumbado aikhoidi oiragumsi Hosana lau kraba mi sing adugi thamoida ibungona lomba naiduna ningthau oiduna leijaningi ngasigi pam sande numit asida ibungona Jerusalem da lengsin bagi mahuta nangi amasung aigi thamoi numgi Jerusalem asda ningthau oina leiningi ibungona lengsin ningi ibungona lakke haiduna ikoida kauri ibungona hai yengu aina thong da leptuna thong thili kanagumana aigi khonjel taduna thong hanglabadi aina mangonda changani aduga aina mahaka chaminagani phongdokpiba ahumgi kun thongal sing launa hangdoklo thainigi thong singdusu launa hangdoklo adu oirabadi athoiba ningthawado lengsilakani athoiba ningthawado kanano mahakti matik magul leiraba lan ngamba langam phiran theliba mapu ibungo aduni laisol isai kunga marigi taret amasung nipan
ꯑꯩꯈꯣꯏꯅ ꯊꯃꯣꯏꯒꯤ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯋꯥꯏꯒꯤ ꯄꯥꯝ ꯁꯟꯗꯦ ꯄꯥꯡꯊꯣꯛꯂꯁꯤ ꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯁꯨꯡ ꯊꯥꯡꯇꯨꯞ ꯃꯁꯥ ꯏꯀꯥꯏ ꯈꯨꯝꯅꯕꯅ ꯊꯥꯡꯇꯨꯞ ꯃꯁꯥ ꯑꯣꯏꯗꯨꯅ ꯄꯥꯏꯔꯒ इकाई खुनब अदुमकना पाम ब्रांचेस ओइरगा थौजालना लेमना कनबीबगी धर्म चेनबगी फी थोनबीबा अदुगी हरावबगी होसाना लौमिनसी इबुंगोना हाय अइंगोंदगी तम्मो अइदी पुनिंग तप्पी अमसुंग थमोइदा नोलुई अदुगा नखोइना नखोइगी थवाइदा पोथाबा फंगजगनी धर्म चेनबा ख्वाइदगी नोलुपा निंगथौदुना अइगी थमोइदा नाकी थमोइदा लेंसन बिरतुना लेंदना नोलुपना निंगथौ ओइरबदा इबुंगोगी नोलुपादो अइखोइदगी मी खुदिंगमक्ता उबा फंगनी इबुंगोदा लेरिबा पुकनिंग अदो अइखोइगी थमोइनुंगदा माना निंगथौ ओइबिबा मतमदा जीसु ख्रिस्तदा लेबा पुकनिंग अदो अइखोइदसु लेबा ngamjagani पाम संडे निमित असिदा अइखोइना नोलुपा इबुंगोना निंगथौ ओइबिदुना कोक्तगी खोंग फावबदा इबुंगोगी सक्लोन इबुंगोगी हक्चांगी पार्ट ओइना सिजिन्नबिननबगी तमक अमुक नहौनना पुंसी थवाई कथोक्सरसी मपो इबुंगोना पुनुगी थक्ता थौजाल पिनबिबा ओइरसनु आमेन।